ngasi abo khangminarasi rasi chakragi matangda mera thagi rasi 2024 ahan babaktada maitei yeksa mayam khwai pumna makpu aina aigi YouTube channel asida mayambu taramna okjari kangleja mayamna aigi YouTube channel asibu like share amasung subscribe tawbiduna aibu thauna happy bagi damak mayambu aina hanna thagatjari maitei macha kangleja mayam khwaigi khara khajiktam oirabasu mateng khara tawjaba ngamnaba thangjariba khongthang asida mayam su saruk yabibagi damak mayam bu aina kangleja ama oina hanna thagatjari ngasi mayam khwai pumnamakki mafamda aigi oja lai guru singgi thawjaldagi aina haijarakpa tanjarakpa khangjarakpa khori photpa haibadi rasi chakragi oiba karigumba khara thamjage aina yamna khangi hai haibagi wapamdi nachade aigi pandamdi aina aigi oja guru singdagi phangjarakpa khangjarakpa haijarakpa kayabu kangleja singi khara khajiktam oirabasu mateng khara oiba yagadara khanduna mayamgi mafamda thamjabani aina thamjaba wa asida wahi wata kaya asida soikiba lankiba hayoidaba haidokiba haigadabana hayodabana chingba wahi karal chatkiba kaya yaurabasu mayamna maitei macha yekcha amani khallaga ngakpiu haina mayambu aina hanna kurumjari adudi ngasi khangminarasi aikoigi rasina aikoida kari haina sintagli haiba kayadu khangminarasi mes rasi gi mera thagi rasi gi matangda kari haibano haibada mera thasi nungai yaifaba ningba thungba lal thum takotpa achawa sangsingna chanbiba wakhal yamna nungaiba phamthol kaba oina tha oina tawgadawri asida khara cheksingadaba amana kalak mihau chawa mioi kharana adongi thabak thauram singda minu yamna changadawri akaiba changadawri cheksillo laisabi pakhang singi oinadi wakhal yamna nungaitaba thamoi sokpa tangkak khara mayokno haiba lei asigi thaudok wathok asina marup mapang sajinnaba mioi kharana sinba khujil thaurangdagi oigadawri cheksillu nganu marum amada til ahumlak chichillaga lei angangba amaga loinana sen lupa ama haptuna ukhong amagi makhongda phumjillu yaifagani sagolsel guru haibadi brihaspati grahagi khongpham yamna phai ahal lamal mari phagatkani sagolsel numita lei machu ahum taipang mapuda kachau yaifaba oigani changom yauba pot chaba yade kha maikei chatpa pangge hakchangi oinadi mit mari khara nungairoi yumlagi thabak ingkhangi lam tathokpada soranel machugi phi chetpa sijinnaba yamna kanaba oigani sidaba mapu laining thau ipabu matam punamakta ningjau thongi jau yaifaba oigani ye adongi amuk khangminarasi mera thagi brisharasi gi matangda kari hairibano haibadu khangminasi mera thasi kaya pangge ana aye khara kanganba tha oina tawgadawri kok khara chagadawri lalsu yamna tatgadawri cheksinbiyu migi misau chu changadawri sagai natai singi nungai taba pau taba yai ketu grahagi langpham laiye phiral machu ahum lei makhal ahum sel lupa amaga lamlong ahum phangbada maira amaga thado yai phaba oigani mina piba pot mafam khangna chaba thakpa yade
ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯒꯗꯧꯔꯤ ꯃꯦꯔꯥ ꯊꯥ ꯑꯁꯤ ꯑꯅꯧꯕ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯐꯪꯅꯒꯅꯤ ꯌꯨꯝ ꯄꯥꯟꯕꯒꯤ ꯈꯜꯂꯤꯕ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯒꯤꯗꯤ ꯌꯨꯝ ꯄꯥꯜꯂꯨ ꯍꯥꯏꯕ ꯇꯥꯡꯀꯛꯅꯤ ꯃꯍꯨ ꯆꯦꯟꯕ ꯁꯥꯗꯒꯤ ꯂꯤꯟꯗꯒꯤ ꯈꯔ ꯆꯦꯛꯁꯤꯟꯕ ꯐꯒꯅꯤ ꯃꯍꯨ ꯄꯥꯟꯕꯗꯒꯤ ꯈꯔ ꯑꯁꯣꯛ ꯑꯄꯟ ꯅꯪꯉꯨ ꯍꯥꯏꯕ ꯂꯩꯌꯦ ꯑꯗꯣꯝꯒꯤ ꯃꯆꯤ ꯄꯥꯟꯕ ꯉꯥ ꯆꯥꯕ ꯃꯔꯤ ꯆꯠꯄ ꯄꯣꯠ ꯆꯥꯕ ꯎꯇꯤ ꯆꯥꯕ ꯌꯥꯗꯦ ꯐꯠꯇꯦ ꯂꯝ ꯆꯠꯊꯣꯛꯄꯗ ꯂꯩ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯃ ꯌꯣꯠ ꯃꯇꯦꯛ ꯑꯃ ꯏꯁꯥꯗ ꯂꯣꯏꯅꯕ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯑꯗꯣꯝꯒꯤ ꯌꯨꯝꯗꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯂꯝ ꯆꯠꯊꯣꯛꯄꯗ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯐꯤ ꯁꯣꯔꯥꯔꯦꯜ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯄ ꯁꯤꯖꯤꯟꯅꯕ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯁꯤꯔꯕꯤ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯕꯨ ꯆꯦꯠꯅ ꯅꯤꯡꯖꯧ ꯊꯧꯅꯤꯖꯧ ꯌꯥꯏꯐꯒꯅꯤꯌꯦ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ ꯃꯦꯔꯥ ꯊꯥꯒꯤ ꯃꯤꯊꯨꯟ ꯔꯥశꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕ ꯀꯌꯥꯗꯨ ꯃꯦꯔꯥ ꯊꯥ ꯑꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯅꯤꯡꯕ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯊꯥ ꯑꯣꯏꯒꯅꯤ ꯃꯊꯛ ꯊꯣꯡꯕꯁꯤꯡꯒꯤ ꯊꯧꯖꯥꯜ ꯂꯩꯒꯅꯤ ꯃꯌꯥꯝꯅ ꯆꯥꯟꯕꯤꯕ ꯊꯥ ꯑꯣꯏꯅ ꯇꯧꯒꯗꯧꯔꯤ ꯑꯁꯤꯗ ꯆꯦꯛꯁꯤꯟꯒꯗꯕ ꯑꯃꯅ ꯀꯂꯛ ꯃꯤꯍꯧ ꯆꯥꯎꯕ ꯃꯤꯑꯣꯏ ꯈꯔꯅ ꯑꯗꯣꯝꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯀꯥꯏꯕ ꯌꯥꯝꯅ ꯆꯪꯒꯗꯧꯔꯤ ꯆꯦꯛꯁꯤꯟꯕꯤꯌꯨ ꯂꯜ ꯊꯨꯝ ꯆꯥꯎꯈꯠꯄ ꯐꯝꯊꯣꯜ ꯀꯥꯕ ꯌꯥꯕꯒꯤ ꯇꯥꯡꯀꯛ ꯂꯥꯛꯀꯗꯧꯔꯤ ꯁꯥꯒꯩ ꯅꯥꯇꯩ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯃꯔꯤꯁꯨ ꯐꯒꯠꯂꯅꯤ ꯏꯆꯥ ꯏꯃꯧ ꯏꯌꯥ ꯐꯪꯉꯨ ꯍꯥꯏꯕꯁꯨ ꯂꯩꯌꯦ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯨꯝ ꯄꯥꯟꯕ ꯌꯥꯕꯒꯤ ꯃꯇꯝꯅꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯑꯣꯏꯅ ꯌꯦꯡꯂꯕꯗꯤ ꯈꯔ ꯐꯠꯇꯦ ꯄꯥꯡꯗꯦ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯧ ꯍꯥꯏꯕ ꯂꯩꯌꯦ ꯃꯔꯨꯞ ꯃꯄꯥꯡ ꯀꯥꯏꯅꯕ ꯌꯥꯕꯒꯤ ꯑꯀꯤꯕꯁꯨ ꯂꯩ ꯏꯁꯥꯅ ꯄꯥꯝꯖꯕ ꯂꯩ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯃꯒ ꯍꯩ ꯑꯃꯒ ꯆꯦꯡ ꯈꯔꯒ ꯃꯩꯔꯥ ꯃꯩꯀ꯭ꯔꯨꯛ ꯌꯥꯎꯅ ꯂꯥꯏꯁꯪ ꯑꯃꯗ ꯀꯠꯆꯧꯋꯣ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯁꯪꯒꯣꯝ ꯑꯐꯝꯕ ꯆꯥꯕ ꯃꯌꯥꯏ ꯀꯥꯕ ꯄꯣꯠ ꯆꯥꯕ ꯌꯥꯗꯦ ꯑꯋꯥꯡ ꯃꯥꯏꯀꯩ ꯆꯠꯄ ꯄꯥꯡꯗꯦ ꯌꯦꯛꯅꯩꯌꯦ ꯌꯨꯝꯗꯒꯤ ꯊꯕꯛꯀꯤ ꯂꯝ ꯆꯠꯊꯣꯛꯄꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯄ ꯁꯤꯖꯤꯟꯅꯕ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯁꯤꯗꯕ ꯃꯄꯨ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯤꯡꯖꯧ ꯊꯧꯅꯤꯖꯧ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤꯌꯦ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ ꯃꯦꯔꯥ ꯊꯥꯒꯤ ꯀꯔꯀꯠ ꯔꯥశꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕ ꯀꯌꯥꯗꯨ ꯃꯦꯔꯥ ꯊꯥ ꯑꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯅꯤꯡꯕ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯊꯥ ꯑꯣꯏꯒꯗꯧꯔꯤ ꯑꯉꯝ ꯑꯊꯧꯁꯤꯡꯒꯤ ꯊꯧꯖꯥꯜ ꯂꯩꯒꯅꯤ ꯃꯌꯥꯝꯅ ꯆꯥꯟꯕꯤꯕ ꯊꯥ ꯑꯃ ꯑꯣꯏꯒꯗꯧꯔꯤ ꯃꯔꯨꯞ ꯃꯄꯥꯡꯁꯨ ꯃꯁꯤꯡ ꯌꯥꯝꯒꯗꯧꯔꯤ ꯀꯅꯥꯒꯨꯝꯕ ꯀꯂꯛ ꯃꯤꯍꯧ ꯆꯥꯎꯕ ꯃꯤꯑꯣꯏ ꯈꯔꯅ ꯑꯗꯣꯝꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯀꯥꯏꯕ ꯊꯤꯡꯒꯥꯏꯕꯁꯨ ꯇꯠꯇꯅ ꯆꯪꯒꯗꯧꯔꯤ ꯆꯦꯛꯁꯤꯜꯂꯨ ꯂꯜ ꯊꯨꯝ ꯈꯔ ꯆꯠꯂꯨ ꯍꯥꯏꯕ ꯂꯩꯌꯦ ꯋꯥ ꯃꯄꯨꯝ ꯑꯃ ꯄꯥꯅꯥ ꯃꯄꯨꯝ ꯑꯃ ꯂꯩ ꯃꯆꯨ ꯑꯍꯨꯝꯒ ꯁꯦꯜ ꯂꯨꯄꯥ ꯑꯃꯒ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯊꯥꯗꯣꯛꯎ ꯌꯥꯏꯐꯒꯅꯤ ꯄꯨꯝꯅꯃꯛ ꯀꯣꯛꯀꯅꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯨꯝ ꯄꯥꯟꯕ ꯌꯥꯕꯒꯤ ꯇꯥꯡꯀꯛꯅꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯑꯣꯏꯅꯗꯤ ꯀꯌా ꯄꯥꯡꯗꯦ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯧ ꯍꯥꯏꯕ ꯂꯩꯌꯦ ꯔꯥꯍꯨꯒꯤ ꯃꯤꯠꯌꯦꯡ ꯀꯥꯔꯜ ꯂꯩ ꯑꯗꯣꯝꯒꯤ ꯅꯥꯄꯜꯅ ꯑꯗꯣꯝꯒꯤ ꯌꯦꯛꯅꯕ ꯑꯣꯏꯒꯗꯧꯔꯤ ꯁꯪꯒꯣꯝ ꯑꯐꯝꯕ ꯘꯤ ꯈꯣꯏꯍꯤ ꯊꯔꯣꯏ ꯌꯦꯔꯨꯝ ꯆꯥꯕ ꯌꯥꯗꯦ ꯐꯠꯇꯦ ꯈꯥ ꯃꯥꯏꯀꯩ ꯆꯠꯄ ꯄꯥꯡꯗꯦ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯃꯤꯠ ꯃꯔꯤ ꯈꯔ ꯁꯣꯛꯎ ꯍꯥꯏꯕ ꯂꯩ ꯌꯨꯝꯗꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯂꯝ ꯆꯠꯊꯣꯛꯄꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯄ ꯁꯤꯖꯤꯟꯅꯕ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯁꯤꯗꯕ ꯃꯄꯨ ꯏꯎꯗꯧ ꯄꯥꯈꯪꯕꯕꯨ ꯆꯦꯠꯅ ꯅꯤꯡꯖꯧ ꯊꯧꯅꯤꯖꯧ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯑꯗꯣꯝꯒꯤ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ ꯃꯦꯔꯥ ꯊꯥꯒꯤ ꯁꯤꯡꯍ ꯔꯥశꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕ ꯀꯌꯥꯗꯨ ꯃꯦꯔꯥ ꯊꯥ ꯑꯁꯤ ꯑꯣꯛ ꯌꯥꯝꯅ ꯁꯥꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏꯕ ꯃꯔꯨꯞ ꯃꯄꯥꯡ ꯀꯥꯏꯅꯕ ꯌꯦꯛꯅꯕ ꯃꯁꯤꯡ ꯌꯥꯝꯕ ꯊꯥ ꯑꯃ ꯑꯣꯏꯒꯗꯧꯔꯤ ꯁꯥꯒꯩ ꯅꯥꯇꯩꯁꯤꯡꯒ ꯂꯩꯅꯔꯝꯕ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯀꯌꯥꯗꯤ ꯀꯣꯛꯎ ꯍꯥꯏꯕ ꯂꯩ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯃꯔꯤꯁꯨ ꯐꯒꯠꯂꯅꯤ ꯂꯜ ꯊꯨꯝꯗꯤ ꯂꯥꯛꯄꯒ ꯆꯠꯄꯅ ꯈꯔ ꯍꯦꯟꯒꯗꯧꯔꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯅꯥ ꯑꯌꯦꯛ ꯈꯔ ꯇꯣꯏꯒꯗꯧꯔꯤ ꯀꯣꯛ ꯁꯥꯒꯗꯧꯔꯤ ꯆꯦꯛꯁꯤꯟꯕꯤꯌꯨ
wakal jarang nabo oyu haibalai ceksillu sana khonang mana tara hundoida isagi ming iraga numit taramdaida turelda amamam tauna thadakho yaifaba oigani punamak kokchaba ngamgani amam athengda yariba makai chathoktabana yaifaba oigani adomgi wathok lanthok khara mayoknabagi akiba laiye Laisabi pakhang singgi oinadi yamna phai yum panba yabagi tangkakni mikok thongu mingchat mingphau oyu haiba pibiri sa makhong mari panba chaba yu thakpa yade yumdagi thabak inkhangi lam tathokpada ureirom machugi phi setpa sijinnaba yamna kanaba oigani ima imoinu sidabibu chetna ningjau thauni jau yaifaba oigani ya amuk khanginarasi mera thagi kanya rasi gi matangda kari haina hairiba no haiba kayadu mera tha asi yamna afaba tha oigadawri angam mathau singna chanbiba thabak thauram kayada mai pakpa mayamna sakhangba ikai khumnaba saknaiba ama oyu haiba lei marup mapang singidi khara cheksinna leiba Adom damak yaifaba oigani launom chawba marup kharana adombu aralba lambida lamjingbiba yabagi akiba laiye laipa pokpa guru haibadi mangal grahagi khongchat khara patte laisabi pakhang singgi oina yamna patte apam nungsigi lambida khara marei mara thangna gadawri kaina maisa langu haiba lai cheksinba ai Cing mut ahum lay angang ba ahum yetum ahumga konthong wangmada thangda numita thadou yachangba matamda yaifaba oigani machi panba nga tharoi thambau chaba yade amangba oigani adomgi yensang napidana akhaba sebot chaba yade haidana mangge haimang chaba yade yumdagi thabak inkhangi lam takokpada Angauba machugi phi sangbanaba machugi phi setpa sijinnaba yamna kanaba oigani sidaba mapu koro ipabu pungning chetna ningjau thongni jau yaifagani yaronge amuk khanginarasi mera thagi tula rasigi matangda kari hairibano haiba kayadu mera tha asi awa ana leramba punamak koktuna nungaiba yaifaba taukhatpa pamnaiba oyu haiba lei Atau wasang singgi thaudal miteng leigani mayamna sakhang maikhangba misak ama oyu haiba lei anauba thabak thauram kayada lalon itikta sel thadaba yaba yamna kanaba tha ama oigadawri sagai natai singa khara ningai sanganau haiba lei adubu ichil inau singgi matengna ningai sanganaba punamak ko u haiba su leiye Laisabi pakhang singidi nungsi nungongi lambida ayetpa tingkhang khara lakpa yabagi akiba lei wakhal khara charang nagadawri cheksinbiyu ketugi miteng karal lei I mari khara soi hachangda nungsit chenba amasung mayai kaba pot chaba thakpa yade amangba lakani yensang napidana mari chatpa pot chaba yade Awang maikay chatpa pangde yumdagi thabak inkhangi chathokpa matamda higok machugi phi setpa sijinnaba adomgi damak yaifaba oigani yamna kanagani Kowru ipabu matam punamakta chetna ningjau thauni jawo yaifagani ya adomgi Amuk khanginarasi mera thagi vrishik rasigi matangda kari hairibano haiba kayadu Mera tha asi awa nungai ani yanana takkadawri lal thum chakhatpa angam mathau singna chanbiba mayamna sakhangba phamthol kaba yaba lei ahal lamalgi maridi khara soi ana ayek miwa misa khara langu mayoknau haiba leiya cheksinba pagani yaknabasu masing hengatpa yai cheksillu Mina piba pot chaba thakpada khara cheksinba phagani adomna Laisabi pakhang singgi oinadi
khara phatte yumba lambida khara ayetpa thanggadawri nungsi nungongi oinasu kaya pangde ningai sangdanaba kok saba thodok wathok kaya thokpa yai lay angauba ahum fi amuba pawa ama nganu marum ama sel lupa amaga lamlong ahum phangbada maira amaga loinana thadou ataba punamak kokchagani yaipaba oigani Sagolsel Guru haibadi Brihaspati Grahagi khongpham yamna pai icha isugi mari phagatkani icha isu pamba singna icha isu tanba yaba matamni sangom apamba mari chatpa yensang napi mayai kaba pot chaba thakpa yade yumdagi thabak ingkhangi lamda thokpada napu machugi phi setpa sijinnaba yamna kanaba oigani adongi sidaba mapu mongba hanba ipabu matam punamakta ningjau thauni jau yaipaba oigani adongi amuk khangminarasi mera thagi Vrishchik Rashigi matangda kari hairibano haiba kayadu mera tha asi yamna afaba chaukhatpa mina nungsibiba tauruba thabak thauram khudingmakta mai pakpa oyu haiba laiye angam athau achau asangchingna chanbiba tha ama oina taugadawri sendal lambisu yamna phagatgadawri icha isugi nungaiba pau taba yai yumda lal thum changu haiba laiye yagnabagi masingdi khara hengatlu haiba lai asigi yagnaba kaya asi adongi napaldagi ayakpa khonpham khondana maram oigadawri cheksinbiyu ayakpa wahai khonpham khonda sijinnadabana yaipaba oigani adongi laisabi pakhang singi oinadi yamna afaba tha oigadawri nungsi panthung yauba yaba matamni sa chaba yerum chaba tharoi chaba yu thakpa hachangi oina yade phatte chakhau marida khara asok apan lai nongpok maike yegnaiya yumdagi thabak ingkhangi lam chathokpada angauba machugi phi setpa sijinnaba yamna kanaba oigani adongi dama sidaba mapu kori phaba ipabu chetna ningjau irachau thauni jawo yaipaba oigani ya amuk khangminarasi mera thagi makar rashigi matangda kari hairibano haiba kayadu mera tha asi kok yamna saba thabak thauram kayada yaikhai thingaiba changanba yagnaba masing yamba mina yengsinba tha ama oigadaw sagai nakai singa ningai sangdanaba yabagi akiba laigani asi pumnamak adongi napalna maram oigani ichil linaugi maridi yamna phagatlani lal thumdi lakpaga chatpaga asum manana khara chatkadawri imung manungda ana aye khara toigadawri kok sagadawri wakhal tarangnaba oyu haiba lai cheksinbiyu ningthau kaba numit khudingi nongpok ningthau ipada lai angauba ahum langkai maton ahum haigru haining chin mut amaga sel lupa amaga loinana kachawo yamna afaba oigani kanagani ama mathenga chatpa yade asok apan nangu haiba laiye marupna yeknaba oirakpa yai cheksinbiyu laisabi pakhang singi oinadi yamna phai yum panba yabagi tangkak matangni wakhaldi khara charang nagadawri nungsi panthung yauba yaba matam tangkakni sanga ka hena chaba mayai kaba pot chaba thakpa yade yumdagi thabakki lam chathokpada angauba machugi phi setpa sijinnaba yamna kanaba oigani adongi dama sidaba mapu nongkok ningthau ipabu chetna ningjau thauni jau yaipagani ye adongi amuk khangminarasi mera thagi kumbha rashigi matangda kari hairibano haiba kayadu mera tha asi
nungai yaifaba ningba thabak punamak pangthokpa ngamba tha oina tawgani mathak thongba singni thaujaldagi thaujaldi pangbada khara wana thokadauri thabak thauram kayada khongthang khudingi yengchinba panaba mayokno haiba lei cheksinbiu marup mapang singnadi yamna yaba chanbiba tha oina tawgadauri asida cheksingadaba amana kalak mihok chawa mioi karana adongi thabak thauram kayada akaiba yamna changadauri cheksinbiu phiral angauba ama hairuk tanga ama pana tanga ama lei angauba ama sel lupa amaga taibang mapuda kachawo ayet papunamak kokchaba ngamgani adongi ipok numita kachaw haiba polam sing asi laisabi pakhang singgi oinadi khara phatte nungsi nungongi oina ningai sangnanaba khara leigadauri sa nga toina chaba mari chatpa pot chaba thakpa yu thakpa yade awang maikei chatpa yekneiye yumdagi thabak ingkhangi lam tathokpada asangba matugi phi setpa sijinnaba yamna kanaba oigani adongi sidaba mapu ibudau pakhang babu matam punnamakta ningjau thongnijau yaifaba oigani ye amuk khaminarasi min rasigi matangda mera tha asi kari karamna oiragaba haiba kayadu mera tha asi asummak mayai oina awa nungai ani yanana chatpa tha ama oina chatkadauri thabak thauram kayada ayetpa ama ithang thanganba tha oina tawgadauri lal thumchu lakpaga chatpaga anisi manaba tha oigadauri adubu hakchangi oinadi yamna phai hakchang khingani wakhal loksingchu thokpa tha oigani laisabi pakhang singi oinadi apam nungsi lambida khara toina ayetpa mayoknaba yabagi akiba lei namthak lonam chawa kharana thakpa langda thuba yai cheksinbiu isana pamjaba hayama layama ipok numita taipang mapuda kachawo yaifaba oigani ayetpa kokani nongchup maikei yekneiye nongchup maikei da amam athengda chatpa pangde asok apan nangba yai cheksinbiu ipok numita sa nga chaba yade yu thakpa amangba oigani yumdagi thabak ingkhangi lam chathokpa matamda amuba matugi phi setpa sijinnaba yamna kanaba oigani sidaba mapu lainingthau ipabu numit khudingi thamoi sengna thongnijawo yaifaba oigani ye adongi dama adudi ngasigidi aigi video asi matang asida loisinjarage mayamna aigi video asi like share amasung comment tawbiyu mayamna aigi YouTube channel asi subscribe tawbiduna mayamna aibu thauna pangal hapkatpiyu mayamna karigumbada hainingba hangningba khangingba leibirabasu comment tawbirakpa yagani aduga karigumba matang kharada yamna aruba mayamda khanganingdaba yamna personal oiba wafam leibirabadi aigi FB da oina message tawbirakpa yagani mayamgi privacy gi lamal sidaba mapu mahaki yathang ngakna chatpagumna soidana thamjanaba honnajagani aigi FB gi link video asigi description da hapchakhrabani asigumna khangbada yamna kanaraba atai su mayam ama leiri aigi mathangi video da atai amuk makha kana khangminnarasi hayung sidaba mapu ku sidaba